Channel asida adom bu amukhanna taramna oksinjari. East Timor natraga Timor Laste pu Karigi Indonesia na attack tawduna mi lakh hatkiba laibak asi kaidalai Australia ga makoi ga lainari ba mari asina karino East Timor gi mi sing kari type kino video sida thamjake mingdi ka okre kanano amana East Timor gi matangda video semna bahira kibane asumna aingonda comment ki mateng na video sembiu hai ki basing ki video tapna asum semjarakani matam tabu khara sangani East Timor natraga Timor haina su khangnaba mafam ase piklaba phajaraba island country amani Eastern Leisure Sunda Island singi manungda amani magi capital na Delhi kawi Delhi haibani Delhi nate East Timor natraga Timor Laste Malaysia ga border share tawi samudra gi chabukta Australia gi awang thangbuda leiba island ni Australia ga makoi ga thoina lapnadre island asina lairiba ocean adugi ming Banda Sea kawi Malaysia territory ga napnana mafam ani khakalai adusu East Timor gini ihan hanbada East Timor natraga Timor Laste ase Asia gi country singi manungda salami ngasidi Asian countries ki part amanatre hairi exam singda East Timor gi wahang lakmane East Timor gi currency United States dollar ni population 1.2 million khaktani haibadi lakh tara manga muk major religion Christianity chali East Timor da wanglaba chinga malai Mount Ramelau kawi 2163 meter wangi mana khwaidagi wangba chingni mafam sida East Timor yamna phajabo maramna tourist attraction gi mafam oi Christian singi dharma gi oiba phajaba mafam lai hairi chingthak amada Virgin Mary gi chawraba murti amalai yamna maming satli mato masi yengbagi damak world gi Christian sing laknai Laibak asigi history hangatna yenglobada asumna fangi Kistabda 1600 phawbada East West Timor haina khairamdi apun balaibak amani 1600 ta Portuguese sing lakhi mafam asida business colony semki akanbana makoina sandalwood yamna mafam asidagi puraga chatki sen yamna tanki Portuguese singa mafam asigi mi singa kayarak hanna khut thokna ki adubo Portuguese na namthaduna laiki ngasidi Timor ase ani thokre amana East Timor amasung amana West Timor asini Indonesia na konsin kribase Christabda 1749 da Dutch Kanglup amok East Timor da haijelaki Netherlands Kanglup asibu Dutch kawi makhoi ga Portuguese ka lan soknaki adudagi Timor machet anita ki East Timor amasung West Timor East Timor na Portuguese ki khutta laihore asumna lairakpadagi 1942 gi World War matam yausilaki Japan na West Timor East Timor animak su khudum sankre mafam sida Japan ga Australia ga akan balan soknaki East Timor gi mi lising humpusu siki Australia ki army su masing yamna siki maramaduna East Timor da ngasi su Australia gi mi sing lak I makoi gi asiba singda hailei katpagi tama World War II 1945 ta loire Japan surrender tokre amarom da Indonesia su independent oire Indonesia na independent oibaga West Timor Netherlands na lairam phamse lausillaga makoi gi territory da chansinki amarom da East Timor Portuguese na pali 1974 da Portugal da anauba government semi makoina East Timor thadoklasi haina khannaba horaki decolonize torasi aduga 1975 tagi Portuguese administration na East Timor ase independent piramki East Timor ase ningtam bagi nungaiba kharani tabu enjoy toram kini chairak sida Indonesia na achuba army tengol thajinduna East Timor attack tohanki mi lakh ani hena hatki lan asigi matungda famine oiki ana basandoki East Timor gi half population tumna siki Indonesia na East Timor de attack toki base East Timor gi history da khwaidagi dark oiba matam awaba matam amani hai Indonesia na attack tokibagi maramdi lamgi territory lausinba munsinbagi damakni ani subana East Timor gi coastline da oil yamna lay madu lobagi ni matam matuda Indonesia na malem da haiki aikhoina East Timor da attack tobagi maramdi mafam sida communism sandorakle madu namthabagi damakni matam matuda USA Australia amadi Germany na
Indonesia da support to sinki makoi na tauribado lan de haiki mi aduk sirabadasu matamadu da China Russia communist country ni China na East Timor da khara mateng pangki hai India su Britain na paliba Tanjani maramaduna Indonesia gi support to rame 1991 phawbada East Timor da Indonesia gi army na yamna thina ot nei ki hairi open firing oiki World media tumina leki the Santa Cruz massacre kaina oiki Christian ge chobu numit amada open kap ki bahat ki bagi wari ni masidagi America France Germany da leiba democratic pamba nagarik singna human right ki protest tawba horaki Indonesia gi mi singna su Timor East to wiriba lamchat adugi against ta wangang naraki masidagi world pressure UNO ama amagi pressure laktuna East Timor dagi Indonesian army handorakna bahai bahoraki 1999 da Indonesia government na haiki East Timor gi mi singda vote ama logani makhoi gi maraktagi mi masing kayamna independent pami aduga kayamna pamde haibase khangdokani vote oiki 78% East Timor gi mi singna independent pambagita vote thadaki masigi matungda 2002 da Indonesia na mafam sidagi army office adalat phuktuna puthoraki country asigi 70% tum takraba tungda mi kaya sikraba tungda ngasi di East Timor independent ibak amo heure East Timor haujik chaukhatpa ningthi jana ngamdri maramdi makoine chaukhatpa gi damak hotna bagi matam panghaudre Indonesia gi army singa langnaringaita makoi gi leibak to oil gas yamna leibagi wani fully explore oidri makoina inak khulakpada chahi chama chani muk changkini hairi video si matang asida loisinjare aigi hindi channel amalai nahan soina hijack hibani please amtung subscribe to sinbiu subscriber se khajik yang phaladi thawai nungai gani yengba yeng taba hindi khangba singna soidana moktang subscribe to sinbiu link description da